Imis TV meeting tabi singpo taram October numaiteng kunjisoina kurumjari mariki pau miyam de pizari PM Ayushman Bharat Health Infrastructure Mission amadi ECRP2 gi makhada inauguration and foundation stone laying ceremony of healthcare infrastructure project in Northeast region gi thoram ama Jain Auditorium Hall da pangthokre thoram aduda project taramathogi urep uyung tamki thoram aduda Janus ki director L Deben health director Sasikumar Mangang amadi atay atopa maruiba miyoi kiyasu thoram aduda saruk yaki thoram aduda chief guest oina saruk yaki ba Union Minister Dr. Mansukh Manviana Fongdorakpada Bharat gi awang nopok miyam gidamak yamlaba project marifu manga paikhalakliba si itihas ta ahanba oiramgadi masi Bharat ki Prime Minister Narendra Modi na awang nopok miyambu kaya yamna lumna lobagi haibadu miyamna khangnarabani masida natana Bharat ki Prime Minister na awang nopok chawkhatana Bharat chawkhatpa yaroi haiba yamna fajaraba wakhalonda look is policy bu ek is policy haina onthoktuna awang nopok miyam gidamak chawkhat thawang paikhatuna lakli haina fongdoki ने SDS सब डिस्ट्रिक्ट हॉस्पिटल मोरे ने अदुगा जिरीबाम ने सिदजु अखोय साबा होजरे अदुगा मसिगी पुलपना अखोय हंदक ngasi मणिपुर की अखोयना फाउंडेशन स्टोन ने अंदगी इनॉग्रेशन ने अदुगा डेडिकेशन ने लाइसे पुलपना हेल्थ फैसिलिटीज ड्रामा थोइनी ngasi बोगीदा अखोयना थबक पांखलिजे अतैजु अखोय साब टेंडर प्रोसेस लेजरी अदुगा मसिगी मिशन जी प्राइम मिनिस्टर की मिशन जी 2026 फाउबा चथगदबो केनोनी अदुना फेज वाइज दो इन मथम मथम पाइखत चरकनी अदम मसिगी मयाम जी हेल्थ फैसिलिटी मयाम जी कंप्लीट ओयर कांददी अखोय मणिपुर की जो पब्लिक हेल्थ सिस्टम दा यामना कानबा मदी मयाम की पब्लिक की कान था सिगी तरदा इमुंग मनुंगी लेतबना मरम ओइरगा चिंगदा सिंग चनबा चटपदा कुकी खुलाई पाइब सिंगना तमथिना हातपदगी थीब खंगदना लेरकिबा अहंथेम दरासिंगी असि भक्सा ngasi fangbang amkre asiba adu ngasi ayuk pung 12 rom tarakpa matamda Bishnupur District Police MR IRB amadi Maha Regiment gi apunba team amana maichakpi chingdagi thengnarakibani asi bhaksang thibagi operation adu ngasi ayuk pung 10 rom taba matamdagi hauduna Tathaki Lunana Asib Haksang Adu Nungtilpung Ama Makarum Taba Matamda Police na Lokhat Laba Matong Rims Hospital da postmortem gidama Pukre Panbaya Badi ngasi Asib Haksang Oina Fangliba Darasing Asi Tha Sigi Tarada Wangu Sabal Maning Machak Pichingda Mahak Lekagi Miyoi Ahunga Punna Sing Yan Bachalpada Koki Khulai Paiba Singna Makoi Marimak Tamthina Hatkibani Lunana Wangu Tirakong Akasoidagi Ibomcha Roman Amadi Anangi Haksangdi Tha Sigi Taramatoida Funkibani Adubu Darasingi Oinadi Haksang Fangbangam Dabana Security Force Amadi Miyamna Tiduna Lakibani Thasigi Tarateta Manipur da National Highway Protection Force linkhatnaba India ki Prime Minister amadi Home Minister da aiba cheral pishan lagani lona Thasigi Taranipan da Delhi da leiba Ramlila Maidan da hunger strike taunaba Manipur da ki All India Trade Union Congress ki mihoching January 13 ta Imphal thadok lagani haina AITUC ki General Secretary L Satin Kumar na fongdokre ngasi BT Road ta leiba Irawat Bhavan Complex ta pangki pa pau uniform amada wafam asi fongdok ladna Satin Kumar na hai Manipur da thokliba irang asina maram oiraga makhal kayagi awaba warina nile mi lising kayagi mathakta relief camp da leiba yum lising ahung gi mathakta leiba mai chakre India ki land mi lising humfudara hembana Manipur da thajilaktuna school college kaya da leishin khibadagi maharoi sing tha tare nipan mahai tamba fongdana leiri masigi manungda nomagi shuraga chaba silmi sing na hena asuki madik awaba gi Fivam da leire National Highway lambi gi na yeta kuki singna ka hena khunta sin khibana maram oiraga lambi asida chathok chachin tawriba gari singi driver kaya thabak lepa driver da natana maitei gari kaya chatpa yadaba poche kaya pusalakadaba adu pusilakpa ngamdabana Miyam awaba kaya mayoknare masigi mathakta National Highway gi lambi singda lalhoba singna sel khaiba yadagana gari sing lokha da inthaba driver fajimana chingba sing asigi yenglaga India gi Prime Minister amadi Home Minister da National Highway Protection Force linkhatpinaba aiba cheral ama pishanaba ngarang Manipur gi Governor ga unaduna wari sanaba aduda Governor gi maikidagi su ayaba pibiduna tawdaba yadraba ithau amani khanduna Manipur gi Security Advisor Kuldip Singh unaduna wari sanaragani haina so fongdoki Supreme Court ki order matungina kogi if you mission na bi mo ko masaya masida ekoina
ngasi bawgi maram da thoi ba thani pan gi adum crisis asida state lengak na city birian gi lengak na adum thon ning da ba thodok asi thon bagi yam oire ba khudum pibam puna makse yam koi adum ba koi pdb ama submit to na bagi koi dili da salaga pi na bagi ongshara state development program ma koi Kundrapam Assembly Constitution ki manung chenba pangai de leba Manipur Police Training College asida handak ta nauna khallaba IRB amadi MRC training state manung da tawbiu Assam da tawbiga nu haina lokaya na lawrabasu Assam da training tawba chatnaba sem sha punamak loikre ngarang ahing da hai ba training tawgadaba mioi sing punamak chatnaba magi sagai natai mari mata singa unaduna pukmen pawmen aduna MPTC gi gate mamang manung da lainakre Thormaduga Mailenena Kurai Kongpa Sador Lekaidagi Ayekpam Subitana Fongdorakpada training tauba chatkadariba Mui Singbu Manipur Lenga ki Maikaidagi Ahemba Security ki Section Tarang Tauduna training tawfam pham adu Yonaba Pubiu Hauzik Manipur Thokliba Irangasina Karigumba Soingamba Thoklabadi Maduda Thoklapa Afafataki Tekchak Lengak na Pugadam ni Hainasu Fongdoki सरकार प्रजा आगामी सीबीयू प्रजा ममा सीबीयू चांबीयू सरकार की माइकद अखोना थमोई सूक्नू हाइजबुदे नुआइतबसे अखोगी थमोईसीद नुआइतब फाउरीबसे सरकार की माइकद करीगुंबा खरा फोंदोक्चबनी मसी सरकार मुन्ना ताबीरगा आगांसिंगसे टेक्ता काइदना मफमदु पुबियू हाइबा वाहिसी थमजै Nakalamurumda lengak asina handak lokhiba 10 amadi 11 suba IRB MT gi mai paklaba candidate singi training Assam da thagani hariba asi yaroi haiduna mama obi singna tumba chaba khangdana Manipur Police Training Center MPTC mamang da Changsilakkiba khongjangda mama obi kaya wanthaba yaunare MPTC gi mamangda changshiliba khongjang asigi matangda wangangladuna 10 amadi 11th IRB candidate singi oina semkiba Mothers Association gi president Laisam Sangitana hai chahi kaya gi mamangdagi adumak training piduna laklaba MPTC leina candidate singbu Assam da training thagani haribasi yamna laibak thibani training asi thaba yaroi haina mama obi kaya na CM amadi mari leinaba khudingda haijiduna lakpa adu ngarang CM na mahaki Facebook account da training asi ngarang thagani torambadu cancel tawri haina thagalakibasina mama obi singi khola asi khara makai tarabra haina lawi adumapu ngarang cancel tawkre haidinasu makhatana Assamda thanaba hotnabirakanu iramda masigi seba tawnaba MPTC da adumak training PBU training asi thaba yaroi haina khongjang changsilakpa asida chadhaktabagi mama obi kayasu wanthaba fawba yaunare masi khangna CM na training asi thabiganu Assamda training thagani hariba firip asi handoktriba phawa mama obi sing leptana khongjang changsingani karigumba masa sing asi narolda natraga namfuda Assamda training piba tarabadi mama obi sing sirabasu sigani maramasna miyamnasu training thaba si punna thingminasi haiki changsinkiba khongjang aduda kuki khaki wa taraga atopa furup singi yengdaba yaningde government na Assam training thanabagi decision lawribasi khudakta handokpiyu maduna tragadi akanba khongjang kaya changsilaklagani Assam da training tawba sungya yaroi Manipur da training center leina Assam da training thaba yaroi Assam da tawbiganu pangai da adum tawbiyu asigumba government ki misang mikhai naiba thawung asi khudakta lepiyu haibana chingba wahai sing thaba pleka chu sizinaki अखोई मयाम की इजाजिंग जी सेवा तौन बियो लेदा सिगी पमुंग दा अमुकसु अन हाइजरी ngarang lan de pमुंग दा दुम हाइरगा लाक्सरी पमुंग अखोई इजाजिंग जे मफम मसिदा ने लेंगदन ने ट्रेनिंग तौन बिबा हाइबसे अखोई ममा मयाम जी तप चाबा थिरेनी अदु पमुंग ना ngasi बबदा सिदैदा अखोई ने लेजरी बसे पमुंग ना सिदैगी नोय ट्रेनिंग तौरे हाइबसे खुंजरगासु मफम सिदा नुमि मरी नि मंगा ने ना जना पमुंग देहन बिदा तारगदी ना पमुंग अखोई ngasi जी फंजरी बनी अखोई ngasi सुरिबा संस्थान पुनमुंग ने इबुंग इक्वा मयाम ना इचासिंग की पुची बुकन बियो चाउरबा कॉलेज में लेदी बसिदे पसांगा जेनि तवंदना थाम लैकाई थाम आराम कलम न पुहन के ने हाय बसि तुम तदि पुहन पि नु लेदी बइ इबुंग इक्वा मयाम ना चासिंग की पुची खलगा हाय रे पंगाई सिदा इचासिंग मो केनु तवत बियो paper block thadna
Kakching lambi ani Kakching Kendro gi MLA Mayang Lambam Rameswar na ngasi miyam da khusinakre ngasi miyam da khusinakraba lambi sing adudi Kakching Makha Lekai Mayang Lambam Paring amusung Kakching Ningthau Lekai Thoksam Paring gi lambi singni lambi khusinaki baduda lekai sing adugi ima ibel ahalaman singa punna lekai sing adugi awat apa sengwat sagatnabagi matangda khanaki hairi Saraikan Belup SKL Headquarter Thawagi Central Committee gi mihut Central Committee gi numit nini chupna chathagadaba ningtham mifam Thawal Khetri Lekai da leiba multipurpose indoor stadium da ngasidagi hogdokre Fight for Indigenous Right haiba panda masida session manga thokna chathagadaba ningtham mifam adu hogdokpagi thoramda SKL gi chairman oidiba Kumbi College gi Political Science Department gi Head of Department Saraicha El Gopalna thoramapu oiki thoramadu da Thawal Apunban Lop Talgi Advisor Consul Michael Social Activist and Rajiv Kumar KEMKL gi Advisor A Syam Kumar Maite Council More MCM gi L Rajan Charaikan Belup ki Vice Chairman L Inausa Federation of Haumi gi President Chapamcha Jadumani Secretary General BC Simir Women Wing Secretary RK Tamfasana SKL gi Founder Chairman Laikidraba Akoizam Zugindro gi Loinabi Akoizam Bimolam Maite United Front gi Convener Akhom Birendra World Maite Council WMC ki Chairman Aichinavasyam Amadi Scheduled Tribe Demand Committee Manipur SCDCM ki President Dirasum Namna Akhanaba Mithungnen Singh Oina Daista Famki Tharongi Saruk Ama Oina SKL ki Founder Chairman Laikidraba Akoizam Jugindro gi obituary reference pibaga minute ani tumina lepna awabusu Fonki Amadi Tharamapu amasung ngasigi Mithungnen Singh na Saraikan Beluki Firal Singkhatuna Apunbagi Kolakoya Miyampuna Lawminaki ngasigi Protem Speaker Oina Saruk Yakiba Saraikan Belup ke Advisor Syam Jaina Lup asigi nauna Chairman Oila Khalaba Kumbi College Political Science Department gi Head of Department Chalaicha El Gopalbu wasak loki tungda nauna Khalaba Chairman na Lup ki chahi ahungi Thaupugadaba Saraicha Singbusu wasak loki lonena mamangi sahi singda mathau ningthina pangthokpa Saraicha kayadasu ngasigi Mithungnen Singna lengyan fi amamam khudol tamdana pukning thawatki Saraikan Belup na hek safunglapadagi na hauzik fawda lup na pangthokhiba thabak thorom sing takpa photo exhibition amasu ngasigi Mithungnen Singna miyamda hangdoki Hayeng fawu chathagadaba ningtham mifam asida tongan mafamda hangliba SKL sanglup kayadagi lakpa delegate chingna saruk yari mifam asida lupki oiba report ching puthokna amadi tongan bahiram singda khananaduna warep kaya logani expert kaya na capacity building in leadership haibasida wangangani hairi Imimcha misigi JSC semkre ngarang ayuk pung mapan makhairom Tabada Thawal District ki Hairok PS ki Manung Chenba Hairok Part 2 Kaithel Salam Lairakta Leiba Khuraijam Nongdambagi Loinabi Khuraijam Ongbi Imim Jakobi Masagi Chahi Kuntai Lom Surabi Maungnaha Ama Mapurebagi Yumda Chinnaninga Oiba Mawongda Thawi Yalaga Sirambani Haiba Misi Adugi Matangda Nupi Mapanggi Hairok Part 2 Maning Lekai da ngasi Hairok Miyanggi Oiba Mapang Thokre Lekai Adugi YDO Club na Sillaga Pangthokiba Maduda Imim Jagi Misi Adu Yamna Kana Yaningda Fongdok Nakibaga Lunana Ifamaduda JSC against the suspicious death of KH Mimcha Koba JSC Amasemki Tungda Ampamaduda Pangtoba Pau Uniform Amada Nauna Semlaba JSC Adu Convener Toksom Mangangcha Maitena Paumi Sing the High Lake Hidraba Ikoki Ichel Mimchagi Misi Asi Yamna Chinninga Oi Hauzik Lamda Masida Tokliba Tangdu Leta the Bamarak Asida Ashigumba Taudo Ama Tolak Pasi JSC na Kandem Tawi Misi Asigi Matangda JSC na Manipuling the Taliba Wakat Chingi Matangda Mangangchana High Mimchagi Misigi Achumba Asengba Langlalangjil Adu Manipuling na Lakliba Numit Manganigi Manungda Lebak Miyamda Kanghan Biu Karigumba Haiba Langlalangjil Asilenga na Putok Tiba Pawa Mimchagi Asib Haksang Lawoi Luna Hairok Miyam na makhataba akanba khongjang kaya changsingani haiki ngasigi pawgi mafam aduda Hairok apunba maya paibilup ki maya paibilu chingba singsu saruk yaki Lebang Miyam amadi mari leinaba loina Manipur government na thamjari badi misi asigi matangda sumba langlangjin numit mangani gi manungda puthokpiu karigumba numit mangani gi manungda puthokpi bangamdragadi ikoi asiba masa asi khoi asumba langlangjin puthokti phawba khoi oloi namgi damak lawjaroi loina Makata Bakari Kongjang Changsin Gadagi Haibasi Koi Lejariba Hiroki Club Sing Amadi JSC Tana Jarakan the Hirok Miyamga
लोनन वारेप लौजगनी हाना लेबाक मियामना थमजरी Imphal East District ki lamlai kendra gi manung chenba sabungkhu khunauda ngarang numidang pung 3 helakpa aduwaida nongmai round 6 kapna nauna amuk hana langi barton tawrakre khunja singna su handuna kapre khunja singna handuna kapadagi makhata na koki militant singna nomai kaplakpa adu makhata na kaplakidri hari khunja singna fungrakpagi matung ina ngarang numidang wairamdagi hauduna jingkhong singya kayada makoina koiche chatpa unaki madugi matung numidang pung 3 khara helakpa aduwaida nongmai round kaya kapagi makhol tarakibani nongmai makhol tabadagi hanadagi mipainaduna leiriba khunja sing mayum thadukna shafu kataba mafam singda leinaki adubu makhata na kaplaktabadagi yumdadi leiba kibana labuk khongba akutpa mafam singda leinaki hiramasi matangda sabungkho khunawdagi khunja CH mani hana fongdorakpada matam khara nongmai kapale padagi tongan mafam singda leinarulaba khunja sing yumda hanjinduna leinaba hawraklabani adubu amuk hanna koki militant singna nongmai kapa hawrakpana kari tawgadagi haina haifam khangdre sabungkho khunawgi sekon asida center army hek lesinbadagi koki militant singna hanadi arap mafamdagi nongmai kaplambani adubu haujiti naksina nongmai kapa hawrakle mamangdasu haujik armina leiriba mafam asidagi khara chatlaga leiba mafam amadagi kaplakpa nongmai maruna sabungko khunau hendoktuna sabungko khunjau fawo yoduna yumda panbadagi yumgi sarukta asopan nangkibasu leirabani mahaki macha nupa amakhak pokseba adu fawba koki militant singna faduna hatki loinena kanglupki idang asi leirabasu mafam asida leiriba khunja sing sekon amasung singda chatuna sing thiduna chajarambani adubu sekonda army lesin khibadagi chekon changbasu ngamre makoina su nakhoi changna kanu koki militant singna nomai kaplaklabadi nakhoi shokani haina hairakpasu leiri haina fongdoki yamna tanga thokpa thaudo ama oina MS Creative School Kwakta gi director Nasir Khan na matomta iba amadi oja mari ka punna iba laik manga school asida ngasi fongkre laik fongbugi tharamduda Maulana Sadar Jamet Ulema Bisnupur district ki Sadar Islauddin Qasmi social worker sing Janab Abdul Matlib amadi Janab Nur Rahman retired headmaster Alhas Islauddin amadi oja Janab Abdul Latifna atoiba mitunglen sing oina saruk yaki ngasi phone kiba like manga adu class 10 tamliba mahairu sing amadi competitive exam kayada mayok nagadoriba mahairu sing na sizinaba guidebook like sing ni ahanba like aduna Nasir Khan na iba crash course mathematics lemhoriba like mari aduna Nasir Khan amadi maibam Narajit na iminaba foundation mathematics Bukhrambam John ga iminaba foundation physics Sinaras Khan ga iminaba foundation chemistry amadi Fajilatun Sahani ga iminaba foundation biology ni social worker Abdul Matlib na fongdo kivada miyobagi chawkhatpa haibasi education yaudaba yade hauzik Manipur da thokliba irang asisu education walpadagi thokpani ngasi Nasir Khan na iba amadi oza mari ga puna iminariba like manga asina Manipur da natana leibaksi gi haurakliba nahasingda makhoi gi academic career gi da natana competitive exam kaya mayok nabada achobo mating oiragani thaji haiki like manga asigi mapung oiba aiba Nasir Khan na fongdokibada mahakna wana hotnaduna puthokliba like sing asina mahairu singi academic career da natana makogi tungi punchida kanaba piba ngamba like oinaba pandamda like asi ikibani masi Manipurgi market ta natana India amadi mapalaiba ki market ta su fanghanba ngamna hotnagani haiki Mamang sahi migi tang ahumdagi uki amadi maitai ani gi marakta thokliba kangluk irang asida praja sing mipainaba pokpaga lonena kham thengna wanare praja sing na wariba asida sarkar na yengduna leifam thokte thokliba irang asida koki amadi maitai gi lan asi sarkar na waroshin purakpa ngamloidaba oirabadi praja ga thengnazaragi haina Bisnupur akoiba apunbalob balgi president loitongbam Devjana paumisingda fongdokre ngasi Bisnupur da leba balgi office ta pangthokiba paw uniform amada Devjana mathaki wafamasi fongdokibani mahakna makhata kibada thasi tang tada wangu sabal akasoidagi sing chanbajat kiba mioi mari koki singna mioi ahum tamthina hatlaga mioi amana hojik phawba thiba khangdana leiri koki singna nomgi maitai singda attack torakpa lepri sarkar asinadi khabar amadi social media da Manipur da santi hanjili haina tatana lauri RPI Athwali gi national secretary Maheswar Thangnawjamnadi hojik Manipur da thokliba irang asigidamak lumna lauduna center ga tatana paw phongna bagalonena maitai mitaibu scheduled tribe list ta channaba akanba khongjang changsili adubu state government asinadi ngasi phawba union home minister dagi
ꯔꯤꯃꯥꯏꯟꯗꯔ ꯊꯥꯔꯛꯅꯕ ꯆꯦ ꯏꯔꯛꯂꯕꯁꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤ꯫ ꯏꯪ 2020 December 19 Scheduled Tribe Demand Committee Manipurna Union Government thakhiba wakat adu state government na ngasi fawa reminder thadana namsinduna thamli athuba matamda maitai mitaibu scheduled tribe list ta channaba recommendation thabiyu tha sigi tarada Bishnupur district ki manung chana laiba hautak ta thokliba थौदो असिगो मखाताना मणिपुर अमुक हना थोक्तनबा सरकारना सिनगदबनी पोकी चकथाक मैतैना पीगदबा नते हानसु देवचाना मखाताना फोंदोकी पाउ इन्फॉर्मेशन सरुक याकिबा लूप असिगी सेक्रेटरी टी विक्रमना फोंदोकीबदा बीजेपी की डबल इंजिन ओरिबा असिगी यूनिफाइड कमांड मणिपुर की चीफ मिनिस्टर दा अथुबा मतंदा सिनबियु मरमदी हौजिक हौजिक मणिपुर की यूनिफाइड कमांड ओरिबा कुलदीप सिंह मतिक चादी हारिदुना मणिपुर दा लेरिबा सीएसओ सिंह अमत्ता ओइना पुंचिलगा थोक्लिबा लान असि लांथेंमिनसी लोइना वांगु आकाशोइदा हंदक मियोय अहुम कुकिसिंग तमथिना हालगा मियोय अमना थीवा खंगदना लैरिबा असिगा मैलेना सेमखिबा जीएसी ना चंगसिलपा खोंजंग खुदिंगमक्ता बिष्णुपुर अकोइबा अपुनबा लुपना पांगबा याबा अंगम मतेंग पांगनी हाइकी पाउ इन्फॉर्म अदुदा बाल वुमेन विंग की प्रेसिडेंट ओ वीना देवी सेक्रेटरी एच तोमसात नबी अमदी अतै थौमी कियासु सरुक याखी। संगीत नाटक मंदिर नंबोल की मैनेजिंग कमिटी खनबदा डिस्ट्रिक्ट कोऑपरेटिव ऑफिस बिष्णुपुरना अरानबा तौरी हाइना हुइदोम अरुणजितना मीडिया दा फोंदोखिबा वाफम अरानबनी हाइना संगीत नाटक मंदिर नंबोल की प्रेसिडेंट शोइबम बिमोताना ngasi पाउमिसिंगदा फोंदोखरे ngasi नंबोल दा पांगथोखिबा पाउ यूनिफॉर्म अमदा बिमोताना मथकी वाफम असि फोंदोखिबनी महाकना मखा ताखिबदा हौखिबा चही 2010 की जनवरी 12 दा मियोय 15 ना साबा कमिटी अमा सेमकी संगीत नाटक मंदिर की पुन्ना मेंबर 94 लेबगी मनुंगदा मेंबर 13 लेखिद्रे अदुना अनोब मेंबर सिंगसु हापचिनखी अदुगा 2010 दगी 2019 फावबा हुइद्रोम अरुणजित हाइबा मियोय असिना सेक्रेटरी ओइदना लाखी अदुबु अरुणजित चही 13 असि मथौ अमता तौदबना क्लब मैना पाइबी दा चे थारगा ममांग चही 2019 की अक्टोबर 15 दा अरुणजित मसा यावना स्पेशल जनरल बॉडी मीटिंग अमसु पांगथोकी अमदी मैनेजिंग कमिटी खनबगी थबक पांगथोकी अदुगा अरुणजितना फोंदोखिबा वफमदो महाक मखाताना सेक्रेटरी ओइंगबगिनी डीसीओ आरसीएस ऑफिस बिष्णुपुर की असोइबा लैते मरम अदना अरुणजितना फोंदोखी वफमदो लाले हाइना नुमित मंगानी की मनुंगदा सेंदोकदबनी नत्रगदी लीगल एक्शन लौगनी हाइकी पाउ इन्फॉर्म अदुदा संगीत नाटक मंदिर नंबोल की मेंबर सिंगसु ओरिबा नंबोल यूथ क्लब एंड लाइब्रेरी की सेक्रेटरी यंकोकपम थोइबा क्लब असिगी आर्ट एंड कल्चर सेक्रेटरी लाइस्रम नंदकुमार सु सरुक याखी। मसिदा अरुणजित हाइरिबा नुपासिना ngरang media gi thongda mana lesa office na tawriba thabak si arabani hagiba du tasengna yasiningde masi lesa office na tawriba se niyom chumba thabakni aduna arunjina hagiba wasingdo arana thabakni aduna nimit mangani ki manungda ma singtokpiro karigumba singtoktaba taragadi legal action lawgani। 53 suba national games amadi is Zone Khelo India Wushu Women's League ta saruk yaruba tongan medal sing phanglakhraba Bishnupur District Wushu Association ki sanari sing opagi thoram ama association asina ngasinduna ngasi Bishnupur District ki manung chana leiba khapo sangmamda pangthokre thoram adu da Bishnupur District Wushu Association ki advisory sing Grandmaster Shifu Dr. Norendra Thoksom Amadi Athopam Siamchan President Wairokpam Sobha Vice President Y Ramananda Treasurer Wairokpam Ibohal Sagi Coach Wairokpam Birhari Yaski Coach M Ronel Wushu Coaching KH Rohit Amadi M Ramesandrna Athoiba Mithungnen Singh oina saruk yaki ngasi okiba sanori singdi 53 suba national games da gold medal lawrakraba sanari sing O Vidyapati 56 kg amadi M Rosibina 60 kg silver medal phanglakraba H Prabhapati 60 kg amadi M Samson 48 kg amadi saruk yaruba M Budhani Khelo India da saruk yaruba sanaroi gold medalist sing H Prabhapati senior 60 kg KH Sauba junior 48 kg N Abenau junior 60 kg H Bhumika junior 56 kg ni silver medalist singna M Ras Lakshmi senior 56 kg TH Dolly senior 70 kg L Linthoi sub junior 42 kg M Miriam senior 45 kg A Gracie sub junior 45 kg L Sonia junior 48 kg N Priyabati sub junior 39 kg L Lanchenbi sub junior 42 kg ni bronze medalist singna T Sylvia junior 56 kg L Divinita
Sub Junior 27 kg, L Linthoingambi Sub Junior 30 kg, B Damfasana Senior 52 kg, L Manda Senior 65 kg ni. Jammu and Kashmir Srinagar da pangthokiba Kuntramatu Shuba Senior National Championship ta Saruk Yaruba Sanaroi Singna bronze medal or Krabi K Kabida Senior 70 kg amadi Saruk Yaruba TH Jodajit ni Sanaroi Singda Nat ki Lengyan fi yanduna taramna okna pukning thawatki. Ngasigidi maraki pau pijaba matang asida losinjare mideng tabiribasingbu amuka hana kurumjari.